트리푼 롱아시야. 뿐디. 에이! 말아 빨리지. 윤복도 뒷불나와. 아이 아와만 떠서게. 실례네. 마이 벤지. 불러 빠이를 내리는 시디 시대. 그런 거래. 얌둘라오가 나트라가디 이마이 벤이 나이 기레로래. 이마이벤 마이나 빠이비징 우르디 와 톡타리. 코니 부르서 가실로. Ngài yamba. Matung mo na amon tawag na ba niya? 라오가 Habam tawag siya. 너희 뽕그라자로. Siya, payo. 시디게 되고 봐. May baby siya. Adugo niya. Matung da amon tawag na ba niya? Tawag siya. 둠둠 레그라자로 뭐 입어. 누피샤도 있니? 라오가 로. 내가 이제 가나가나 버블레게. 아이 윤복 팀비울라. 말아봐. Malilao. lupa sama mahal ke. Marah bisi loi tolong loi punggra jalo. 에 ngaiko. Kaigino nang nai khoi de pangkau da kauri dia. Khoi sida lei re ne. Pain do piro. Namay daw sum leito. Namay daw sum leito. Ingaw ngaw sinara na. Hangoy chongu. Hangoy chongu. 종어. 챈도 삐로 우네. Hangoy chongu. 항오이 종어. 아우리 기상이 한 만들어. 좀 돌로 얘기는. 항오이 종어. Masak ni na hangoy anna ba ikaw na siya. 마뚱만 나와 뭐 하나 유탁 배야로 있고. 잘로 나만 하나 튀어오라버니 낭. 아, 시디피어가 세상이야. Ine, ngarang ahing ay na tumingay da, mana ay gipane hurangre. Is, imay pe ma. Adudi, masu hen mandro. Nate, imong da sangaga nangi pane huran ito no hurali dubo, mabu hen mandray ba. Nate, ibe ma, nang bo tumba da thongam ta lon da bara hai sibo. Kay no ine na habiri dubo. Ay di tumba da thong lole. Hurali di manggonda gini. Oh, hoy ne. Adu erdi khara phaidana. Eh, kay no ine, huran babu khara phay hai sibo. Ine lo san gati khanbira kanu ko. Huran badu khatuna. Haima, ngan banini he. Hello? 이때마 너라고도 파니엠다 바이비로. Panik na kay giya. 파니액 쪽이 말함다 이니 아이나 마팜지다 라이닝드리지. 아이 꼬는 와리도 리르기. Pare. Panik ti kay masupura uge. 라포마 공나 파미나 제바 마추도 보러. 이때마 아이 타마게. Eh. Karino sino umana kong hinna pangrangarang ngang sina. Police station ni say kaliro. 배트리. 파저비야. 아코이 마룽간 모두 강이다나. Khangine, mamayam thaba, ikay khangdaba, hane fo hurala zakib du natro. Kay no ta bitri nang day dubo, sare horabo. Nati. Kay gino kapjing chingi duna. Namit narabo. Ibema, ay na ngan bagi matay mani. Nui tamo sinane, ngan bagi mayam bani. Nipan, mapan, tara, sure. Tamo na tibiri ba paisado? Kari? Tara nate, mapan ne. Ibema, ay si metric ta hanjil fel or ka so. Ang kada din number 1 na pangrajani. Ay na thiba da sungsoy soy ko. Pare ne tamo. Sumila liyeng na batare. Chumma magana lupa sama se, tamo na lobiro. Lalam lagana tamo dagi lupa sama mabibi batare. Ya bibra. Why not? Kay do ba yaroy? Se, tiyo. Se. Masak susukang kang na daba ingon dabu tamo na paisa sinabiri sibu kibi dabra. Kay do ba giru nege? Nangi lupa sama ay na pairi sidi. Tamo, sawi bayade. Tamo na sumle rami. Ay na hydro. Ang kada wang na pass to do na labani. Ngasi su tori sini.
이베마 후직티 루파 ಚಾಮಸಿ 아이는 로부 따레도. ꯇꯥꯃꯣ ꯏꯁꯦ ꯀꯌꯥꯗ ꯄꯪꯈ꯭ꯔꯕ ꯑꯍꯟꯗ ꯁꯤꯡꯅꯒꯅꯨ ꯍꯥꯏꯕꯗꯨꯅꯤ ꯁꯥꯎꯕꯤꯕ ꯌꯥꯗꯦ ꯇꯥꯃꯣ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ 호이 호이 잘로 잘. 앙그다 링그러바 앵원다부 마 빼토와 마나 싱너바 사리. 마 후직 루파 참 망해도. 하이. 헤이. 같이 그래. 자, 사인 떨어. ꯀꯗꯥꯏꯗ ꯑꯁꯤꯗ ꯑꯩ ꯔꯦꯁꯇꯥꯔ ꯄꯣꯔꯛꯄ ꯀꯥꯎꯔꯦ ꯑꯁꯤꯗ ꯑꯗꯨꯝ ꯇꯧꯔꯣ ꯑꯩ ꯁ꯭ꯀꯦꯟ ꯇꯧꯔ ꯍꯣꯔꯦꯟ ꯑꯣꯐꯤꯁꯇ ꯍꯥꯞꯆꯜꯂꯒꯦ ꯁꯥꯔ ꯑꯩ ꯉꯝꯃꯣꯏ ꯅꯪ ꯉꯝꯃꯔꯣꯏ ꯉꯝꯃꯣꯏ ꯉꯝꯃꯔꯣꯏ ꯉꯝꯃꯣꯏ ꯁꯥꯔ ꯐꯔꯦ ꯑꯗꯨꯗꯤ ꯑꯣꯐꯤꯁ ꯆꯠꯁꯤꯀꯣ ꯁꯥꯔ ꯑꯣꯐꯤꯁꯀꯤ ꯋꯥꯗꯨꯃ ꯁꯨꯡꯍꯥꯏ ꯍꯥꯏꯕꯤꯔꯛꯑꯅꯨ ꯑꯗꯨ ꯑꯣꯏꯗꯤ ꯇꯧꯔꯣꯗꯅ ꯁꯦ ꯇꯧꯔꯣꯗꯅ ꯑꯗꯨ ꯌꯥꯗꯦ ꯈꯤꯇꯪꯒ ꯍꯦꯄꯤ ꯃꯨꯠꯇ ꯁ꯭ꯃꯥꯏꯜꯗ ꯈꯔ ꯍꯦꯟꯅ ꯈꯤꯇꯪꯒ ꯁ꯭ꯃꯥꯏꯜ ꯑꯣꯀꯦ ꯁꯥꯔ ꯀꯩꯗꯩꯅꯣ ꯅꯪ ꯁꯤꯗ ꯅꯪꯗꯤ ꯁꯤ ꯀꯩꯗꯧꯔꯝꯃꯤꯅꯣ ꯑꯩꯅ ꯐꯣꯟꯗ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒꯨꯝꯕꯒꯤ ꯌꯨꯝ ꯑꯃꯗ ꯊꯕꯛ ꯆꯠꯅꯤ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯁꯥꯔ ꯂꯥꯛꯑꯣ ꯎꯈ꯭ꯔꯅꯤ ꯃꯤ ꯀꯩꯅꯣ ꯁꯥꯔ ꯀꯩꯒꯤꯅꯣ ꯃꯐꯝꯁꯤꯗ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧ ꯂꯥꯛꯏꯁꯤꯕꯣ ꯑꯩꯕꯨ ꯌꯥꯝ ꯊꯥꯖꯗꯕ꯭ꯔꯣ ꯇꯥꯃꯣꯒ ꯏꯅꯝꯃꯒꯅ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯁꯥꯏꯟ ꯇꯧꯋꯦꯁꯦ ꯈꯪꯈ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ ꯎꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯀꯤꯟꯖꯥꯅꯤ ꯀꯀꯥꯒ ꯃꯤꯅ ꯉꯥ ꯕꯣꯏ ꯐ꯭ꯔꯦꯟ ꯍꯥꯏꯖ ꯀꯩꯅꯣ ꯑꯁ ꯀꯩꯅꯣ ꯉꯥꯏ ꯀꯩꯅꯣ ꯀꯩꯅꯣ 이놈아, 따모, 마, 아기 보이프렌네. 아기 보이프렌 레르모이다 마한브라네. 만바 나테다. 마기 밍, 말롱한 바까웨. CBI 오피서네. 에, 웅아. 이놈아, 마세 강나워, 하이행, 미파미분가 도어간다, 얌 가나니에. 얌 짜오 오피서네. 마기 패밀리기 와리가 따라디 얌 농아이로이도이잖아. 야래다 돈 까이노 낭보 ngawrabo 패밀리기 와리 까마이 칸가도이노. 나트라 이나마. 시데이디 도이노 나라도이니. 아이기 패밀리군바니. 마기 마마 마빠 암따 레이트레. 마야amba 아마khak le. 마로수 톡트레. 아, 마야amba 마론 톡티에바. 아무게 해나 농아이따밤나 마타이마도 마미 땅이 그이더라기 이나마 ꯀꯩꯁꯨ ꯇꯧꯗꯦꯗ 마기 타박 장바다 부르바 셀두기 센도이 훈바 ngamnaba hotnabada part time gi dukan phambasu yausille tamo inama tuwa aina khaliba aigi boyfriend sibu yadrabo aduna aisu yam thuna luhongadoine kaino taidu 아, 이베마, 난기 루홍보다 인바이테이션 비럭바 까오니까. 이비마 소이비 야디꼬 kaidobai soidoino inama phare tamo inama khoi muk chatlage 어, 저. ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯨꯅ 나비 보이니 그이노 ꯀꯩꯒꯤꯅꯣ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯨꯡꯁꯤꯅꯔꯗꯤ ꯅꯥꯄꯤ ꯐꯣꯏꯗ ꯌꯥꯗꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤꯅ ꯅꯨꯡꯁꯤꯅꯔꯒ ꯂꯝꯄꯥꯛꯇ ꯐꯝꯃꯗꯤꯅꯦ ꯅꯨꯄꯤꯗꯨꯅ ꯅꯥꯄꯤ ꯐꯣꯏꯕ ꯅꯨꯄꯥꯗꯨꯅ ꯅꯥꯄꯤ ꯆꯤꯛꯄ ꯑꯗꯣ ꯅꯨꯡꯁꯤꯅꯔꯤꯅꯦ ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯨꯗꯤ ꯁꯟꯅ ꯁꯖꯤꯛ ꯆꯥꯕ ꯍꯦ ꯃꯥꯟꯒꯦ ꯌꯥꯝ ꯆꯤꯁꯦ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯗꯣꯏꯅꯦ
ꯑꯗꯨ ꯔꯦꯁꯇꯨꯔꯦꯟꯗ ꯐꯝꯕꯁꯤꯡꯗꯤ ꯅꯥꯄꯤ ꯌꯥꯎꯗꯕꯅꯤꯅ ꯃꯣꯏ ꯀꯔꯤ ꯆꯤꯌꯧꯒꯅꯤ ꯔꯦꯁꯇꯨꯔꯦꯟꯗ ꯐꯝꯃꯒ ꯅꯥꯄꯤ ꯍꯧꯗꯕꯅꯤꯅꯅꯦ ꯅꯨꯄꯤꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯁꯝꯗꯣ ꯐꯣꯏꯔꯝꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯨꯄꯥꯒꯤꯗꯤ ꯀꯩ ꯆꯤꯌꯧꯒꯅꯤ ꯑꯁꯤꯕꯨ ꯈꯪꯗ ꯃꯥꯜꯂꯦ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯈꯪꯗꯦ ꯅꯨꯄꯤꯅ ꯃꯁꯝꯗꯣ ꯐꯣꯏꯔꯕꯅꯤꯅ ꯅꯨꯄꯥꯗꯣ ꯅꯥꯔꯝꯃꯅꯤ ꯑꯗꯩꯗꯤ ꯐꯣꯏꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯨ ꯆꯤꯛꯑꯣꯏꯗ꯭ꯔꯣ ꯑꯣ ꯃꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅꯅꯦ ꯆꯦꯜꯍꯟꯗꯕ ꯌꯥꯗꯕꯅꯤ ꯇꯣꯁꯅ ꯉꯥꯟꯕ ꯉꯥꯟꯗꯕ ꯍꯥꯏꯕꯁꯤꯗꯤꯅꯦ ꯕꯦꯇ꯭ꯔꯤꯒꯤ ꯃꯄꯥꯡꯒꯜꯗ ꯂꯩꯔꯦ ꯐꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯌꯥꯔꯦ ꯌꯥꯔꯦ ꯐꯖꯅ ꯑꯝꯇ ꯐꯪꯒꯣ ꯐꯖꯕꯤ ꯑꯩꯅ ꯅꯊꯟꯗ ꯂꯥꯛꯑꯣ ꯍꯥꯏꯕꯗꯣ ꯊꯥꯕꯂꯩꯒꯤ ꯃꯔꯝꯗ ꯀꯩꯅꯣꯝꯇ ꯍꯪꯅꯤꯡꯕꯅꯤꯗ ꯃꯌꯥꯝ ꯁ꯭ꯋꯥꯏ ꯁꯨꯝ ꯊꯝꯃꯒꯦꯀꯣ ꯐꯖꯕꯤ ꯍꯩ ꯃꯍꯤ ꯊꯛꯁꯤ ꯐꯖꯕꯤ ꯐꯖꯕꯤ ꯅꯣꯏ ꯄꯥꯕꯨꯡꯅ ꯊꯤ ꯂꯩꯍꯧꯔꯕꯅꯦ ꯂꯥꯛꯑꯣ ꯑꯧ ꯏꯅꯝꯃ ꯑꯩ ꯂꯥꯛꯑꯦ ꯇꯥꯡꯉꯝꯕ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯇꯥ ꯕꯦꯇ꯭ꯔꯤ ꯑꯩ ꯆꯠꯂꯦꯍꯦ ꯑꯦ ꯐꯖꯕꯤ ꯉꯥꯏꯈꯣꯅꯦ ꯃꯤꯅꯤꯠ 5-10 ꯐꯪꯈꯤꯁꯤꯅꯦ ꯊꯦꯡꯉꯦ ꯑꯦ ꯇꯣꯁꯂꯥꯏ ꯑꯁꯤ ꯑꯝꯇ ꯌꯦꯡꯉꯨꯁꯨꯅꯦ ꯑꯁ꯭ꯋꯥꯏꯗ ꯀꯩ ꯇꯧ ꯂꯩꯔꯝꯃꯗꯤ ꯏꯆꯣꯞ ꯆꯣꯞꯅꯅꯤꯅꯦ ꯑꯝꯇ ꯌꯦꯡꯉꯨꯁꯨ ꯆꯠꯂꯣ 배터리 깨더라 그놈 배터리 그놈 하 배터리 ꯍꯦ ꯉꯥꯏꯈꯣ ꯁꯞꯄꯣꯔꯠꯇ꯭ꯔꯤꯉꯩ ꯆꯠꯂꯧꯕꯅ ꯐꯔꯦ ꯁꯤꯗꯤ ꯍꯦ ꯉꯥꯏꯈꯣ ꯃꯤ ꯑꯁ ꯉꯥꯏꯈꯣ ꯃꯤ ꯇꯥꯡꯉꯝꯕ ꯉꯁꯤꯗꯤ ꯃꯥꯒ ꯄꯨꯜꯂꯨꯔꯅꯨ ꯆꯠꯁꯛꯑꯣ ꯐꯖꯕꯤ ꯑꯝꯇ ꯉꯥꯏꯈꯣ ꯉꯥꯟꯕꯅ ꯃꯀꯣꯛꯇ ꯁꯣꯛꯑꯒ ꯌꯥꯝꯅ ꯀꯥꯎꯊꯣꯛ ꯀꯥꯎꯁꯤꯟ ꯇꯧꯔꯤꯁꯦ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯩꯔꯦ ꯀꯔꯤ ꯑꯥꯏꯗꯤꯌꯥꯅꯣ ꯇꯥ ꯕꯦꯇ꯭ꯔꯤ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯅꯪꯒ ꯉꯥꯟꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯕ ꯑꯩꯅ ꯎꯇꯨꯞ ꯑꯃ ꯄꯥꯏꯔ ꯇꯨꯡꯂꯣꯝꯗꯒꯤ ꯃꯀꯣꯛꯇꯨꯗ ꯐꯥꯞ ꯂꯧꯊꯣꯛꯑꯝꯕ ꯑꯗꯩꯗꯤ ꯍꯥꯟꯅꯩꯗꯨ ꯑꯃꯨꯛ ꯀꯥꯎꯈ꯭ꯔꯅꯤ ꯅꯪ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯅꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦꯕ ꯌꯥꯔꯦ ꯇꯥ ꯕꯦꯇ꯭ꯔꯤ ꯅꯤꯡꯁꯤꯡꯂꯛꯄꯗꯤ ꯂꯥꯏꯔꯗꯅ ꯑꯃꯨꯛ ꯁꯤꯗꯣꯛꯈꯤꯗꯅ ꯋꯥ ꯊꯣꯛꯅꯔꯅꯤ ꯆꯪꯉꯁꯤ ꯂꯥꯛꯑꯣꯕ ꯀꯥꯔꯟꯗꯁꯨ ꯉꯥꯡ ꯂꯩꯗꯅ ꯑꯦ ꯀꯥꯔꯟ ꯅꯠꯇꯦꯅꯦ ꯅꯪꯒꯤ ꯐꯅꯕꯅꯤꯅꯦ ꯀꯥꯎꯔꯤꯁꯦ ꯑꯩꯒꯤꯗꯤ ꯌꯥꯝ ꯐꯈ꯭ꯔꯖꯥꯠꯅꯤ ꯀꯩꯅꯣ ꯇꯥ ꯕꯦꯇ꯭ꯔꯤꯅ ꯍꯥꯏꯗꯨꯕꯣ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏ ꯈꯨꯡꯒꯪꯗ ꯂꯩꯔꯤꯉꯩꯗ ꯑꯩꯅ ꯃꯉꯣꯟꯗꯤ ꯄꯩꯁꯥ ꯄꯨꯕꯅꯤ ꯍꯧꯖꯤꯛꯇꯤ ꯀꯥꯎꯈ꯭ꯔꯕꯅꯤꯅ ꯁꯤꯡꯗ꯭ꯔꯁꯨ ꯌꯥꯔꯦꯗꯅ ꯆꯪꯉꯁꯤ ꯂꯥꯛꯑꯣꯕ ꯀꯥꯔꯟꯗꯁꯨ ꯉꯥꯡ 34 inch ꯀꯩꯅꯣ ꯇꯥ ꯕꯦꯇ꯭ꯔꯤ ꯍꯦ ꯅꯪ ꯂꯨꯍꯣꯡꯕꯒꯤ ꯄꯣꯠꯂꯣꯏ ꯅꯥꯞ ꯇꯝꯃꯤꯅꯤꯅꯦ ꯍꯥ